Tungan social media ki Maru Oiba i pau khara mayam da share tawjage lambi lamhang na duna yangang pokpi area da sangsilamba Kuki nupa ama Assam Rifles da khusinakre Impal East District ki manung sana leiba yangang pokpi area da lambi lamhang na badagi sangsilamba Kuki nupa ama imung manung gi miyoi sing da khusinanaba Manipur Police na Assam Rifles da sinakre hairi Police dagi phangba pau gi matung inna Assam Rifles da sinakraba nupa adu Litan Police Station gi manung sana leiba sina kaithel gi Molan Kuki village dagi Jangkhumang haulai masagi sahina kunga manga apokpa saithing thang haulai masagi sahina humfuga manga ni hairi makha tarakpa update da Kuki ki translation matang mayam da share tawjage October ki tarik 15 2024 da Union Home Minister Amit Shah na yengsinbagi makha da Manipur manung da Naga Kuki ga Meitei MLA singa joint meeting tawgani haibagi wa khanabagi mawong laibana ifrup singi mafam da khanganjari asiguma meeting asi central government na sinba meeting oibana Kuki jo MLA sing yawbagi damakta KNO-UPF sing na khanabagi matam laikhi government na peace ki wahi hairabasu Kuki jo gi di Manipur da peace amuk lainabagi damakta separate administration natraga union territory with legislator nataba lambi atai leite haina lepkadabani Maduna Kuki jo MLA ga Meitei MLA ga phamina ko doba handaki asi phamina ba yaroi haiduna khungi CSO singa wari sanabada hai kheba leitabaga Meitei MLA ga phamina ba yaroi dabani asina maram oiraga wahi lotpa leitaba thajadaba wada miwa ngangnaba hanthana ngangnaba natraga mi ga sangonaba tawroi dabani meeting matungda mi khudima khanganabagi damakta Kuki jo MLA singna press conference tawrakpada ngaiga tabani haina miyamda ningsingjari haibu wafam Kuki gi oiba translation sida sumna phangdoklei Central government na somda lan tawhalaga buffer zone ni hairiba sangba yadraba Manipur gi hill area singda NSNIM na oil exploration tawbagi ayaba piribasi state na miyam da clarification pibiu journalist singna su question hangba lepiganu media gi mathau tawraktraba samas adu amamba de hingba samas ni haina lisipya kang ujam na phongdorokle makha tarakpa update ta hayengi ayuk pung manga dagi nungthil gi pung manga phawba Tiddim lambi ban lauthokre Assam ki Dargaon IRB Training Center da singnaningai oiba mawngda laikhidraba Yelam Subhash Chandra gi misi asiga mari leinana laingang pi khiba thajaba singadu matam sangna thabakta onthoroktabana maram oiraga JAC against the suspicious death of Yelam Subhash Chandra na hayengi October 13 ki ayuk pung manga dagi nungthil pung manga phawba pung 12 gi oiba Tiddim lambi gi ban lauthokre Wafam asi Nambon Bazar leiba The Development and Protection United Voluntary Organization DPU-BHO office ta pangthokpa paumi singa unabada JAC asigi convener Naurem Gangana phongdokhibani banjathari ngai manungda ana ayek lining laison mai amadi isingi oinadi komthokani haina pawasina makhatana asumna phongdokle